ꯃꯅꯤꯄꯨꯔꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯨꯀꯤ ꯈꯨꯟꯖꯥ 184 ꯉꯁꯤ ꯊꯥꯗꯣꯔꯛꯄ ꯌꯥꯅ ꯂꯩꯔꯦ ꯅꯥꯒꯥ ꯈꯨꯟꯖꯥ 6ꯀꯤꯗꯤ ꯇꯪ ꯇꯥꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ Manipur government na Naga civilian taruk fajinkhibagi thodok NIA da sinakhibaga loinana UNC da blockade handoknaba haikre Agmut cadre Mukesh Singh IPS na ngasidagi hauna Manipur state ki DGP oina thaupuba haukre Manipur da anti-violent operation kankhat hannaba gidamak center na Cobra Commando sing deploy tauba hokre amasung Manipur, Mizoram, Sikkim amasung Odisha state sing da voter roll revision ECI na hohankre ISCOM media na sandok cheriba Manipuri pau mityeng tabiriba pumnamak puruk sana Sherman na taramok sa bagaloy na pungja sa fawbagi maruiba pau sing sandok na pijeri mamang thagi tara humdoida Kangpokpi district ki manungchanba IT road ki hotel amasong court gym khul ani ki marakta militant sing na ambush tawduna thadau church luchingba ahum yauna driver amagaloy na hatkhiba thodok ki matung tarakpada Kuki amasung Naga furup ani ki marakta ungkhatnaba thoktuna Senapati district ki Tafo Kuki khul khunjas taramari makhatana fajinduna thamkhiba amadi Naga civilian taruk Kuki singna fajinduna thamliba chairak asida fajinduna thamliba Tafo Kuki khul khunja taramari ngasi nongthil tekta kaidana thadorakpa yana leire haina thajaba yaba paw amagi matung inna phongdorakli pawasina makhatara duna hai Fajinduna thamluraba Kuki khunja taramari ase state government amasung elected representatives sing Naga legislature sing da ngasi numit yungba matungda sinarakani haibagi thajaba thamli adubu source sina karamba mafamda khunja sing ase sinagadabano haibagi chap chaba paudi pirakpa leitri nauna honglakliba khongthang ase mifa mipunga mari leinana pamdaba thodok sing mathang manau naina thoglakhiba sing ase yengduna State government amadi Kuki amasung Naga gi tongan tongan ba apex body singna fajinduna thamluraba community ani ki khunja sing thadoraknaba appeal tawduna lakhibaga loinana state government na fajin keba khunja sing gi fangnaba honariba operations sing asigi matung tarakpani adubu Kuki sing na fajinduna thamliba Naga khunja taruki matangdadi haujik fauba tangtaba ama khangbangam leiri haina source asina makhatari Panbayai, Kangpokpi district ta me tara humdoi thadau church leader ahum hat khraba matong Kuki amasung Naga khunja sing numit adumaktada fajinduna thamnakhiba galoina na me tara manga da fajin khiba Kuki amasung Naga khunja khara thadorakhi aduga Kuki gi khunja tara mari amadi Naga gi khunja taruk makhatana ngasi fauba fajinduna mafom khangdana leirakhibani Manipur government na official oina chithi ama United Naga Council UNC gi president NG Lord Hoda iduna thasigi Kangpokpi district ki leilon wifi khundagi konsa khol liangmai Naga gi pastor ani yauna Naga civilian taruk fajin khibadagi haujik fawba thiba khangdana leiriba sigi langla langjil khangdoknabagi damak state government na thodok asibu probe tawhannabagi damak National Investigative Agency NIA da case asi transfer tawkhri hairaduna UNC na Naga taba National Highway amasong State Highway singda matam kaktana chathariba economic blockade asi handoknaba khanghankhri hairi Commissioner cum Secretary Home and Ashok Kumar na ngarang UNC gi president da
official oina irakhiba chithi aduda naga civilian fajinduna thamliba asigi investigation NIA na soidana independent oina manung mapan naidana athuba matamda chathaduna fajinduna thamliba sing asigi chapchaba langla langjil ama puthokpa ngamgani haibagi thajaba lei hairaduna intelligence based action singaloinana fajinduna thamliba naga civilian singi langla langjil khangbangam nabagi damak security forces singna cordon and search operations Castle Consinduna combing operations sing area domination sing chathabalep trihairi masigi mathakta government asinaso suspension of operations su agreement sign taunariba kutlai paiba group singi designated cap sing amasong ground rules sing ningthina innaba hotna hangani haibagi thajaba sing piraduna government of India ga coordination tauduna su group ta leiriba armed group singi camp sing rationalization amasong relocation taunaba hotnari hairi kanagumba miyoi sing civilian sing asi fabada chenaranba thoklabadi makhoigi mathakta makhoigi status amadi affiliation amata yengdana logi matung inna akanba action sing soidan lokhatkani amadi UNC naso fajinduna thamliba sing thadok hanba mateng pangbaga loinana chathariba economic blockade asi handoknaba khanghanki Arunachal Pradesh, Goa, Mizoram and Union Territories cadre Mukesh Singh, IPS ngasidagi hauna Manipur gi Anoba Director General of Police DGP oina thaupuba haukre ngasi hauna bi matung inna Mantri Pukri da leiba Police Headquarter da laktuna Mukesh Singh IPS pu Manipur Police Singna Guard of Honor PK Mantri Pukri da leiba Manipur Police Headquarter da ceremonial reception pangthoklaba matong nauna DGP oina thaupuraba Mukesh Singh na Manipur Police ki senior police officers singa introductory meeting pangthoktuna Constitution of India na piriba kanglon singa loinana rule of law ngakna agency singa manungchan mapan naidana neutral oina duty sing tauduna hojik state asigi oina priority policing da ahenba mityeng thamnabagi dama khananainaki Manipur gi nauna DGP oina appoint tauraba Mukesh Singh IPS ngarang Imphal airport ta thunglakhibaga loinana mahakpu state asigi makok thongba official police officers singna taramna Imphal airport to okhibaga loinana Babuparada leiba chief minister secretariat office ta chief minister Yamnam Khamchan Singh unaki mahakna state asigi yamna maru oiba thodang ama pugadawriba asida yaifa mangol pibaga loinana mahaki mityeng makhada state asigi law and order ngakpa amadi ingtappa hanjil hannaba chapchaba thabak lorakani haibagi achetpa thajaba thamli haina chief minister gi official social media account da post torki panbayai Agmod Arunachal Pradesh, Goa, Mizoram and Union Territories cadre Mukesh Singh IPS asi Central na intercadre deputation tauduna Manipur gi DGP oina appoint torakibani Kumjalishing ama chamapan marifudara taruki batch da IPS officer asi Ladakh police chief oina thaupurami Mahakna ngarang Manipur gi DGP oiramba Rajiv Singh IPS ke thabaki matam loikhibaga loinana Mukesh Singh IPS ase Manipur gi anauba DGP oina appoint torkhibani mahaki appointment order ase Department of Personnel and Training Government of India na thokibani amaromda Manipur gi DGP oina thaupuramba Tripura cadre Rajiv Singh IPS ase Central Government New Delhi da leiba Cabinet Secretariat ki Secretary Security oina appoint tawkre hairi amaromda matam sangna ethnic conflicts sing thoktuna law and order amasong tangdu leitaba leitriba Manipur state ke fibam sing asi yenglaga state asige Director General of Police DGP hapada outside state cadre dagi Supreme Court na tha asige kuntaretta hapaya hankre Supreme Court ki order asi Chief Justice Suryakant amasong Justice Joymala Bagchi amasong Justice Vipul M Pancholi ki bench amana Manipur government na tharakhiba application amagi hearing chathaduna judgment asi pikhibani PBU hainaso prayer torakhibani
Inkumja lishing ani kulhumdoigi me ahumdagi kuki amasung maitai community ani gi marakta ungkhatnaba thoktuna miyoi cha kaya lekhidaba miyoi kaya amana mayumai kaiseng manghan takhan khibadagi relief camp singda leidiba amadi miyoi kaya amana thiba khangdana leidingai amok chingi district singna kuki amasung naga ani gi marakta Kulai paiba group sing yauna ungkhatnaba hengalakliba sing ase ningthina control tawnaba amadi arm group singna chathariba violent oiba thabak thoram sing ase namthanabagi pandamda Ministry of Home Affairs MHA na anti-violence operations singda haithoi sing thoiraba Central Reserve Police Force CRPF ki Commando Battalion for Resolute Action Cobra Battalion 2 deploy tawnabagi damak approval pikri hari Official source amagi matung inna MHA na lokatliba khongthang ase Manipur state ta matam sangna Kanglup singi marakta irang thoktuna shanti amasung tangdu leitaba leitriba sing ase amuk hanjilaknabagi damak tungkoiba shanti amasung tangdu leitaba leinabagi damak paikhatlakpa khongthang amani hairi Manipur deploy tawgadawriba Cobra Battalion ani ase West Bengal deploy tawramba Kumja lishing ani kuntaret ki Cobra amasung Assamda deploy tawramba Kumja lishing ani gi tara Cobra Battalion singni hairi hairiba Cobra Battalion ani ase Manipur state ta hapta amagi matungda thunglaraba yai hairaduna official source na hairi Cobra Commando sing asina Manipur da thokliba conflict asida hakthengna na armed group singna yausin duna hingsa amasung tangdu leitaba leihandriba sing asigi mathakta anti-violence operations athaba horagani hairi hiramasiga mari renana senior security officer amana phongdorakpagi matung inna Manipur da nauna deploy tawgadawriba Cobra Commando sing asina state asigi shanti amasung security da ayet papiriba khutlai paiba group singi mathakta atamnana operation chathahan bahoragani hairi MHA gi khongthang ase Manipur state ki ching amasung tampak ki mafam singda haujik pak sanna community singi marakta ungkhatnaba hengalakliba sing yauna security forces singna chatharakliba counter insurgency operations sing chathabada security forces singi henna pangal kankhatnaba chathabangam nabagi damaktani hairi CRPF ki jungle warfare da yamnam heithoi sing thoiraba Cobra ase MHA na Kumjalishing ani nipan amadi mapanda North East yauna leibak asigi mafom singda left wing extremism LWE amasung insurgency sing thengnanaba linkhalakibani Cobra force ki oina hauji battalion tara linkhatuna leiri masida ningthina train toraba commando lishing amamukna intelligence based operations sing guerrilla warfare jungle combat amasung anti insurgency tactics mai pakna Operation Chathabangam Kri Hairi Cobra Commando Sing Asina India Pumbada Aruba Anti-Naxal Operations Sing Mai Pakna Chathakibaga Loinana India da Mapangal Kanduna Leiramba Maiski Thabak Thauram Sing Sonta Hanbangam Kibaga Loinana Center na Cobra Battalion Amana Natraga Ani Asi Jammu and Kashmir da deploy taunaba thaurang tauri hairi Manipur, Mizoram, Sikkim, amasung Orissa state singda Election Commission of India ECI na state sing asige electoral roll singi special intensive revision SIR gi saruk amo oina enumeration phase mamang tha me kuntra dagi hauhanduna eligible citizens sing voter list hapchinnaba aduga ineligible citizens sing buna voter list gi lokthoknaba khongthang sing paikhatpa hokre ECI gi matung innahai Indian Constitution gi Article 324 amasung Representation of the People Act 1950 gamari leinaba provisions singi matung inna mamang tha me tara marida Manipur yauna state tara taruk amasung Union Territory ahumda Special Intensive Revision SIR pangthokpa haunaba order thoki Commission gi matung inna eligible voters singna tha asigi kunnipan faubagi manungda mari leinaba enumeration form sing mensinduna Electoral Registration Officer ERO da thagalakpa sing Fongadawriba draft electoral roll sing da yaugani aduga hairiba matam asida form sing pisinba nang haudaba sing form tarukki khuthangda claims amasung objection taunabagi matam piriba asigi manungda
pisinba yagani hairi chathariba revision process asigi saruk amo oina block level officer BLO singna yum da changduna mensilaba enumeration form sing verify tawraba matong lokhat palakani voter singna sumensilaba form sing online da pisilapa yagani hairi BLO singda yum da changduna enumeration form sing yenthokpa matamda form taruk amasung declaration form sing puduna anova voter sing nauna voter ming chanbada khudong chaba pigadabani haina ECI na directive piri revision process sing ase khomang yangna changsinba ngamnabagidamak political parties singda makoigi booth level agent BLA singda nongmada mensilaba enumeration form yankhai collect tawduna maririnaba BLO singda draft electoral roll fongdringai mang oinana khutsin nanabagi ayaba supiri hairi ECI na thadorakpa data amagi matung inna Manipur gi oina punna voter lakh kunga lishing marifu darani thoiga chamaga nifu sing asigi enrollment taunabagi damak BLO lishing aniga chamapanga marifu dara taruk amasong BLA lishing mangaga ahum singna thabak paikhat pahokre hairi Hauzik chathariba yum changduna voter singi verification tawriba asida eligible voters singna actively participate taunaba ECI na appeal torakle Nagaland Chief Minister Nephew Rayona Union Home Minister Amit Shah Union Home Secretary amasung Director of the Intelligence Bureau Singa telephone da wari sanaduna Manipur gi naga civilian taruk fajun khibadagi haujik fawba mafong khangdana leiriba asigi matangda wari sanaduna center na khudakta intervention piduna fajinduna thamliba naga civilian sing tekta kaidana thadoraknaba hotnabiyu haina taksin kri hairi CM Nephew Rayona Central Leader amasong official singawari sanakhiba aduda Naga civilian sing fajin bada chenaba sing thuna masak khangdoktuna makhoi singi mathakta logi oiba akanba action lokhatnaba taksin kibaga loinana thodok asi mari leinaba agency singna hakchinna na lowi haiki Amaromda CM Nephew Rayona United Naga Council UNC gi President NG Lohri da May kontra da iba chithi amada Naga civilian taruk fajin dona thamliba asiga mari leinana Nagaland government na victims sing aslibu tek takai dana thadorak nabagi damak lokhatliba khongthang sing pankhibaga loinana thodok asina region asida leiriba Naga sing da henna khoishauna hanba fawhalli hairi mamang tha me kunma panda CM Nephew Rayoga Union Home Minister Amit Shah ga telephone da wari sanaba matamda Naga civilian sing fajinduna thamliba asida Naga sing khoishaunare maram aduna Union Home Minister na central gi mahut sinduna Personal oina intervention pibiduna fajinduna thamliba Naga civilian taruk ase tek takaidana thadok naba hotnabiyo haina haijaki CM Rayogi paukhum oina Amit Shah na thodok ase central government na so highest priority da thamduna mari lenaba agency singaloinana fajinduna thamliba Naga civilian taruk ase fangnaba hotnabaga loinana makhoibu fajinduna thamliba miyoi sing masak khangdoktuna Ain gi oiba action sing soidana lokhat kani haina thajaba pirakhi hairi CM Nephew Rayona so Union Home Secretary amasong Director of the Intelligence Bureau singa telephone da wari sanaduna thodok ase yamna sensitive oiba maramna mari leinana agency singna coordination pinaduna athuba matamda lokhat payaba thabak sing lokhat pinaba haijaki amadi official sing asina so lokhat pa thabak lokhatli amadi lokhat kigani haibagi thajaba piraki hairi The Central Bureau of Communications CBC Regional Office in Falna Ministry of Information and Broadcasting gi mityang makhada unmasking the appeal countering nicotine and tobacco addiction haiba team da World No Tobacco Day da mari leinana Gem Public School Paurabi Imphal East da Special Outreach Program SOP ama ngarang mai pak na pangthokre program asiga mari leinana Field Publicity Officer Dr. Enrina Nicotine amasong hidak mana potlam sing da laichu raban sing nishagi potlam sing da gi laichu ba
kannabagi-damak Central Bureau of Communication na Government of India na paikhatlakliba schemes singi matangda sandok na taktuna school asigi mahayroi sing oja sing amasung laikai miyam na yariba makai hidak mana amasung masigi potlam sing sizinnadanaba hotnamin si haiki resource person oina saruk yakiba SR Psychiatrics Retired Directorate of Health Services Dr. Haubijam Angomcha Singh na hidak managi potlam sing sizinabana miyoybagi hakchang da piriba chaitheng sing palladuna hidak managi potlam sing asi inkhalakliba naha singna hek sizinaba haubaga thuna edik oigan ba potlam sing oibana inkhalakliba naha singda hidak managi potlam sing asina laichu halli maramdi asina naha singda yariba makai hidak managi potlam sing amadi atay nisha singdagi lapna lainaba hotnagadabani hairi mahakna makha taraduna hai Manipur state asida hojik inkhalak naha amasong naha singna hidak mana potlam amadi hakchang da sokhan bayaba nisha sing sizinabagi chang asi yamna hengalakli Manipur state asi hidak mana khwaidagi wangna sizinabada India gi oina ani shuba rank ta leiri hairaduna government asina hidak mana amasong masigi pothok sing yonba amasong sizinaba thingnaba act amasong rules sing semduna thamlabasu hojik fawba masak naiba action sing lokhatpa thengnadri maram asina aikhoi punna hidak mana amasong masigi pothok sing dagi lapna leiduna pothok sing asi sizinabada aikhoi da piriba amang pasing asi amasong imung manung singda awareness pi bahawrasi haina fongdoki thauramga mari leinana Jam Public School gi principal W Jominjoy Maitaina fongdokibada asigumba program asi school asida pangthok pibagi damak thagatpa fongdoki asigumba program asi pangthok tuna grassroots level dagi hauna aikhoi punna hidak mana amadi masigi pothok sing sizinaba thingnaba hotnaba tangai fade asigumba program asi school asida makhata na pangthok hanningbagi apambasu fongdoki pangthokiba special outreach program aduda live quiz contest pangthoktuna makok mathang tarakraba sing Haurungbam Mahesh Leitan Them Dhanaraj Lisham Ilvia Ningthaujam Solomon Konthaujam Elijah Singda Certificate Sing Piduna Pukning Thaugatkibaga loinana private registered troop PERT Singna hidak mana sizinabada thokhaliba khudongcha daba singda yumfam oiba skit amasung drama sing khudol tamki Wabagai AC amadi mayang Imphal AC gi manung channa leiba Bengun Lokok amadi Haibong Makhong ani fanariba Imphal Turil gi mathakta Sariba Valley Bridge asi athubada loisin biu haina JYDC gi President Chesam Achobana fongdokre wafam ase Joint Youth Development Committee JYDC mayang Imphal Maitei Pangal Bengun Mamang Youth Development Association BMYDA Ward ki Councillor Amaso Laikai gi ahal laman sing yauna apunba mifam amma famlaba matungda paumi singa unaba amada wafam asi mahakna fongdokibani mahakna makha taraduna hai PMGSY gi makhada saba sekmai jingdagi maibam faubagi manungda Bengun Lokok amadi Haibong Makhong mapagi Imphal Turel mathakta sariba Valley Bridge asi loisinaba mamang chahigi April gi tang tarada JYDC BMYDA Councillor amadi Laikai gi ahallamanga Thobal District ki Executive Engineer Subcontractor Singapore nak famminaduna mamang chahigi megi tang kuntra faubagi manungda thong ase loisinaba haina yanakhiba laikhrabani Hairiba wafam ase thabak oina pangthoklakhidabana maram oiraga kayarak hanna authorities singda wakatlabasu tabidabadagi mamang chahigi September gi tang kunmanga da Vigilance Department gi SP gi khuthangda case ama file tawki PR lengak lairagasu Manipur gi governor na ayiba cherol amasu pisinkrabani
ꯊꯕꯛ ꯆꯠꯊꯔꯛꯄꯒꯤ ꯃꯃꯤꯗꯤ ꯎꯈꯤꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯂꯕ ꯃꯇꯨꯡ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 15ꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯁꯨ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯏꯕ ꯆꯦꯔꯣꯜ ꯑꯃꯨꯛ ꯄꯤꯁꯤꯟꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯃꯔꯝ ꯑꯗꯨꯅ ꯊꯣꯡ ꯑꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕ ꯋꯥꯕꯒꯥꯏ AC ꯑꯃꯗꯤ ꯃꯌꯥꯡ ꯏꯝꯐꯥꯜ ACꯒꯤ MLA ꯑꯅꯤꯅ ꯃꯤꯠꯌꯦꯡ ꯆꯪꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯈꯤ H360ꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯄꯨꯊꯣꯛꯄ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯂꯩ ꯑꯃꯗꯤ ꯋꯤꯁꯀ꯭ꯔꯥꯐ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯄꯨꯊꯣꯛꯄ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯍꯥꯡ ꯂꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯡꯈ꯭ꯔꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯕ ꯈꯨꯃꯟ ꯃꯜꯇꯤꯄꯔꯄꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯅꯤ ꯐꯣꯡꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯃꯌꯥꯡ ꯏꯝꯐꯥꯜ ACꯒꯤ MLA ꯀꯣꯡꯈꯥꯝ ꯔꯣꯕꯤꯟꯗ꯭ꯔꯣ ꯗ꯭ꯔꯥꯃꯥꯇꯤꯛ ꯌꯨꯅꯤꯌꯟ ꯃꯌꯥꯡ ꯏꯝꯐꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯣꯛ ꯀꯨꯃꯥꯔꯅꯆꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ ngarang numidang phongkhiba hemanta khumanna direction piba music video nungaiba leida soma amadi jalishna act tobaga loinana ab channa direction piba hanglei hairiba music video asida goshai kr amadi li chiromna act tori music video ani aduda saru yakiba amadi Thaudang Lokhiba Myoy Singda Khudol Tamduna Pangthokiba Thauram Aduga Mari Leinana MLA Kongkham Robindrona Phongdokhibada Ishai Ama Phongba Amadi Fajaba Haiba Ase Miyamda message ama piba ngamlaba matamdani ngasi puthokliba music video ani asina miyamda soidana message piba ngamgani haibagi thajaba lei loinana music video ani asigi team busu hena maipakpo oirasanu haina su phongdoki Late Nurhim Memorial Foundation ki Chairman Junus Khan ki mityeng makhada mahaki team na yengsin khongchat ama kwakta Gram Panchayat ki manungchan na leiba yamna maru oiba lambi ama oiriba kwakta khuman awang laikai amasong moirang kokribon gi thong asi matam kaya gi mamangdagi matam gi MLA singda mityeng changbiduna sembi na bahaijarurabaso sembi dabadagi sasan kaya tasinduna siba masing khangdana yausilapa asida khunja kaya na awaba mayok nariba asibu koknabagidamak anauba matamga chunaraba thong ama athuba matamda saba haunaba Late Nurhim Memorial Foundation gi chairman Junus Khan na achangba selfam umnamak puthoktuna athuba matamda urep uyung tamduna atenba matamda saba losin naba miyamda khutsin najaragani haina phongdokre AMERF amasung Progressive Educational Council ga punna khutsamnaduna Prism Academies Ghari na yumbu oiduna Ghari da leiba Academy asida Class 12 pass tauraba mahairui singi oiba sport admission event mai pak na pangthokiba galoinana event asida RIMT University Punjab amasung Gita University Panipat ki authorities singlaktuna Class 12 pass tauraba mahairui singna maru oina engineering management agriculture pharmacy law nursing paramedical science amadi atai subject amasung courses sing tamningba singna chanaba course khanjaduna makhatana mahi masing tamnabagidamak achoba platform amapiduna spot admission event ado pangthoki hiramasiga mari leinana chief education counselor and director AMERF Joy Chan Moirang themna phongdokhibada Ngarang ayu Kangpokpe district ki manungchanba Liangmai Naga singna khundariba konsa khulda kuki militant singni chingnaba singna nongmai kapsinduna khul asida thabak suduna leijaba khunja nupa ama nongmai na panduna sokhankhiba khunja amana sining sitta hinghoba thodok adubu akanba mawongda condemn tawbaga loinana mari leinaba state ki authorities singna ambush aduda chenariba sing khudakta faduna logi matung inna akan ba action lokhat katabani haina phongdorakli FNCC convener NG Akhu na phongdorakhibada thodok adu ngarang ayupung 10 rom tarakpada
konsakhulda tingliba ising pipe kaibadagi mafam aduda akaiba pipe adu semjinnaba khunja ahum lakhibani makoina mafam adu leiringai khutlai paiba militant singna nongmai kapsillaktuna ambush torakhi ambush aduda khunja ama asuk apan nangki aduga khunja ani aduna maikai khangdana masa kanjanaba jungle manungda changsinduna lotuna khangluraba matong khunda asoi angam yaudana halakpa ngamki hairi ngarang khunja singda chathakiba ambush aduda kuki militant group kuki national front presidential KNFP singna chatharambo oiragani haina maral sirakli mahang makha taraduna hai ngarang naga khunja singda chathakiba attack ado civilian khunja singna tangai fadana community service sing pangthok lingai chathabo oibana chawkhattaba saram chatpa thawongni haina lowi mahak na hai committee asena chingkhong chingya da khundariba khunja singi safety amasung security concern oibaga loinana mafam sing aseda matik chaba security forces sing thamduna makha tana pamdaba thodok thokpa thingnaba mari leinaba authorities sing na hotna biu haina appeal torakli FNCC na makha tana central government na su thokliba violence oiba thodok sing aseda kudakta intervention piduna thokriba thodok sing asigi chap chaba investigation chathaduna chenariba singda legal gi oiba chap chaba action lokhalkadabani hairi Kangpokpe district ki manungchanba konsa khul manakta ising pipe repair tawduna leiriba konsaran khul naga khunja singda kuki militant singna nongmei kapsinduna attack chathakiba thodok aduda Kachyak lungbaw chawang chai kulhumdoi kauba konsaran khuldagi naga khunja ase asok apan nang khankiba thodok adubo akanba mawongda MLA awangbaw newmaina condemn tawbaga loinana thodok adu civilian singna atamnana chathakiba attack ni amadi thodok aduna khunja singda aki akhang hena pokhanba amadi community maselgi marakta khaibung tanaba sinbani haina maral siri mahakna makha Tana haikibada soklaba khunja amasung imung manung singna awaba tariba asida nungaitaba phongdok laduna thodok ado michang mikhai naidana kupna thizinduna thodok adugi achumba sing khangdok kadabani amadi thodok aduda chenariba sing faduna logi oina ahakpa chairak sing pigadabani haiki MLA asina kanglo furuk khuding makta pukning fadaduna yariba makhai hingsagi thabak sing tawdaba amaga amagi Mashilgi marakta wari sanaduna amato oina hingminnaba amadi micham singi safety amasung ikai khomnaba thamnaba hotnaminasi haiki khunja singna phongdorakpada ngarang konsa khul manakta kuki militant singna nongmai kapsindona attract tawkiba adu kachyak lungbaw chawang chahi kulhumdoi manon lungbaw abonmai chahi 18 amasung pawngang lagbaw malangmai chahi 24 singna ising pipe kai basem lingai dani Nongmai kapsin lakpagi thodok aduda Kachyak longbaw chawang makhutta nongmai maruna panduna Gorkha Regiment Hospital da first aid piraba matong Rims Hospital da makha taba treatment tawnabagi dama pukhalaki hairi thodok asina maram oiraga konsa khol amasung konsaram naga khol singda mipaiba amadi akiba poktuna leiri maram asina Mari leinaba security forces singna athuba matamda lokhat payaba security gi measures sing lokhatuna makhata na pamdaba thodok thoktana ba hotna biu haina khunja singna appeal torakli Ningtam landa thawai kathokraba pumnamakki mafamda yawolgi ikai khumnaba uchabaga loinana hojik thokliba wathok lanthok asida mishimina thoktuna awa ana nanglaba imung manugi awaba pukning so lupna saruk yajari haina aina thingkraba lal haulo People's Revolutionary Party of Kanglaipak Progressive Tripak P gi chairman Longjam Paliba M na khudyek piduna lup asigi lingkhatpagi tarataruk suba Progressive Dega Mari Lenana Laibak Miyam da Piba Paujel Amada Phongdorakli Chairman asige Paujel da Democracy bu ikai khumnaba Laipak da achumba mikhal pangthoktuna chokhat thorang paikhatnaba matik chaba luchingba sing miyam na khalli Laipak miyam gi khanba luchingba singna Laipak ki crisis singbu thengnanaba ngamnaba khunaibu tasanba ngamba cohesive force sagatuna tangdu laitaba laingaklon amasong
senmitlon semgatle adubo matik magul leiba luchingba khanba haiba ase Indiana makoigi mikha ponna thamliba Manipur dadi amambada yetum thinbagumbani Mikhal da sen loba masagi kanaba fangnabani khanduna MLA singi mikhapo na hingnaba thabak tawgumsi India gi election di those who vote decide nothing but those who count the vote decide everything haiba adumagni vote masing thiba ECI amasung EVM panaba singi magic na mikhal mai pakhanba ngammi vote chor haina miyamna launaba sing na takpadi Vishwaguruni haijaba India ase Vishwachor Vishwajoker oire haibani wafam asingsina India gi oiba wafamni paujel asida makhatana Manipur gi oiriba fibamdi pukning sokningai oiri Manipur da pangthokpa election su yamna nokningai ni paisa chauna piba ngambada pot yonba auction market amagumna masagi vote to vote auction tawbani paisa amasung nungaiba mang chauna piba ngambada vote pibani vote kanaba honabada mikhalgi mirep singna senjaw progressive thadaduna nisha pijaba chakcha haijana hanba thabak sudana hingnabagi manglan manghanba amaga yengthina handuna khunai crisis kaya mayol chonghalli Laikai khunja singa watana duna chokhat thorang paikhatnaba mikhal mai pakraba matong local assembly pangthokte masige mahutta ashi ana hangba devakarma yauba club singi program da daista famba asikhak natana leipak miyamgi mathau mangamni haina launakre mapung oina leipak khunai semgatpagi mathaudang kauthoktuna yamna nemtharakba thak amada kumtharakre India gi mikha ponna leitanaba makhoigi khuchabi luchingba singdagi hana maning tamba mathautai haiba ase miyamgi apambo irakle Manipur gi economic lifeline new natural resource and land area gi sarok chada marifu daradi anti maite singi khutta colonial pre-planned law namaram oi chadana sinaraga thamli marak asida tungi mirol na oirakadaba fibam udaba amaga chingthanaba kalakanjaunaba miyoi masing yamlakle electoral quality so nembanina maraibak ningba saba mirep singi maraktagi matik chaba mihot thagatpa haiba ase exam thadaba mina exam result yengbagumbani nungdangda marol choiba nupi macha singna munna yengba fau kiraba MLA masing yamle makhoidadi tronglaubi gi mihat ukrul amasong kamjong district ta mitop singna landarakliba thodok sing ase ngase yu ngauksin laga ama yu glass ama chingbada loina kaubang aktani nonga laga makhoi masel maral pisinaduna tamthiba thodok singdu kari amata thoktaba dauna accident sokpa singdauna phongdokpa ngammi asigumba ikai khangdaba miyamgi bihut sing ase India gi election na masing thingamdana puthokpa ngammi mikhalna laibak chokhatpa ngamloi yengthina hanbadi ngammi tasengna hairadi India gi mikha polikai amasung makhoigi proxy leaders singi makhada hinglikai ireipakta ahongwa purakpa ngamloi loichang macha oibadagi fanglakliba lamgi shana machi sangi haiba wakhalol asi hana thadoksi Israel la Palestinian singda genocide tawduna ethnic cleansing chathari ba asi ikhang khanglabani lining lolgi mihat Christian Zionist ritualistic massacre gi pandam fangnaba Israel na amagumna chathariba asi ngasi faubada Indiana akanba wafum amata thamdri Israel gi lost tribe ni haijaba kuki narco terrorist singna makhoi gi haurak famni haijaba Israel gumna Manipur gi yelhomi furupcha singda ethnic cleansing chathari Indiana so Israel da yengba mityeng aduma kuki terrorist singda saugatlaga thamle haujik thengnari ba lan ase lammun bagi lan adu khakta natrabani malem gi makok thongduna leiningba US Israel leipak anina luchinglaga religion na Ethiopia ba new world order gi pandam manung chanba lan ni yamna fibam lusalaklaba geopolitical conflict ki lalong ase ngasi MLA amadi politicians sing asina oibiram gadra Indiana maitai lal hauba muthatnaba furup masel yengthina hanbagi lalong strategic sequencing chatharik libasi yelhomi furup loisan barom da onsilakle
Hojiki mirolna apunba pangal sagatuna ima leipak Manipur kanminnasi aroibada thamjaningba wafamdi India na chatharakliba asi Hanagi matamgi mandala game theory asi Manipur pungtum tumhannabagi masi theng thaba tawdana thengna minnasi haina fongdorakli State amagi senmitlon fagat hanba cooperative mobilization mapung fana chokhat naba street ase corporate bodies sing mathau tau handaba tauragasu maming tagi oina tauba mioi mari manga khaktang handle tawdana makhoi gi imung manung ahal laman thambiramba property lalthom soto dauna tawning bata tauba asina street asegi senmitlon da achoba safu chaibi chaitheng ama chahi lishang sitna piriba singi mathakta khunai asegi prajamiyamna athubada mityeng changbiyo haina Manipur PAC Federation gi General Secretary TH Brojendro Maitei na thadorak pachirol amana fongdorakle Chirol asina makha taraduna street asigi lomi sinmi kayagi achoba supporting role logadaba Apex Society ase shock lishing ani kuni thoidagi chahi kaya regular board lairudraba matungda chatliba chahi asigi March 13 da election pangthok Kre Anoba board ama khanduna president amadi vice president khannaba hotnabada Manipur gi lairiba situation law and order asina maram oiraga yaithoktuna lakli asigumraba apex body board of director MD Khairuddin na official oidaba pau ama matau karamna authority gi ayaba yaudana illegal oiba thabak chathaduna social media platform bu lana uhanna bahaiba ase mari lenaba singna yengsin biyo chingmi tammi yelhomi gi senglaba temple laishongum laba apex society bu lana uhanba ase khunaya sigi apun bagi shaktam amadi integrity de singna bani hiramasida mari lenaba higher authority na midyen changbiyo haina fungdorakle loiselakpada maru oiba pau amukahanna Fajin duna thamliba kuki khunja chamaga yankhai mari ngasi thadorak payana leire naga khunja taruki di tangtaba khangba ngamdri Manipur government na naga civilian taruk fajin khibagi thodok NIA da sinakhibaga loinana UNC da blockade handoknaba high crane Agmod Cadre Mukesh Singh IPS na ngasidagi hauna Manipur State ki DGP oina thaupu ba hokre Manipur da anti-violent operation kankhat hannabagi damak center na Cobra Commando Singh deploy tauba hauragani Amasung Manipur, Mizoram, Sikkim, amasung Orissa state singda voter roll revision ECI na hauhan kre. Pungja si fawbagi oina ISCOM media na sandok siya ba Manipuri pang matangas na lojere makataba ano ba ipaw kita mag ISCOM media bu mityeng tado na laibiyo.